boycott ki awaba adudi kokhre adubu maduda waramliba adudagi hena awaba ama amuk laklammi ikui kuidana Abu Talib narami wari liba kharana hai madudi mahakna narakpa asi boycott ki tha marigi matungdani adubu atop wari liba singna phongdok padi boycott ki tha mapalgi matungdani hari mahak ki phibam hena sokchilak lammi kuresna mahak asi siragani haina khalami makoina Abu Talib ki punchi asi matam kharagi ni haina lorami makoina Abu Talib ki manakta chatnaba khanarami aduga mahak ki punchi na lairingeda Muhammad sallallahu alaihi wasallam amasung kuresh ke marakta lainariba jainaba adu waroishan ama purakhaunaba walep lammi maramdi karigumba Abu Talib na laikhidraba matungda kureshna Muhammad sallallahu alaihi wasallam da khut thabada Arab ki maikai dagi wahang laktanaba haibadi Arab ki mising na hanglakpi yai matudi Abu Talib na lairingai di Muhammad sallallahu alaihi wasallam da Qurayshna karisu tawkide adubu mahak na laikhidraba matungda makoina tawningbata tawi haikidana ba Abu Talib anabana hinjallaktuna phamungda lerami loisilakpa punshigi aroiba sor holiba matamni matam aduda Quraysh ki khulakpa khara laglaga hari Abu Talib aikhoi gi thamoi da nangi damakta ijat kayamna lei haibadu nangne hena khangi aikhoi gi pungningi apamba haibabu nahak ki nayambagi macha asigi matangda wahen biramba aduni mangonda aikhoi gi dharma asigi matangda karisu haidaba aduga aikhoisu magi dharma gi matangda karisu hairoi haibasigi matangda haibiyu Abu Talib na mahaki nungsijaraba Muhammad sallallahu alaihi wasallam korami mahaki mamangda Quraysh ki wafam adu thamlami maduda Muhammad sallallahu alaihi wasallam khumlai nakoi kuding na wahi pareng ama khakta haibiyu adu khaktani pamliba masina tana aina karisu pamde Quraysh na hari karamba wahi pareng no nangna hayen ba pamliba se yambagi macha wahi pareng ama khakta natana tarasu haigene Muhammad sallallahu alaihi wasallam hari la ilaha illallah haina haibiyu masina tana aina karisu pamde masi hek tabaga mokhoi aduga matik saurami aduga phuk hogalami aduga mafam adudagi mikub ama phawa panthadana chatnaba thorang torami khudakta waising asi hairam laga chatlami madudi mahak asi nakhoigi wa amata yabagi phibum laite aduna mangon da tawningba tawba matamda madugi afafata kanana karigi haibagi hak ayaba amata leiraroi Quraysh ki asiguma mong asida Abu Talib yamna nungairamdi mangonda awabagi chaitheng phanglami aduga hairi nangnadi aranba karisu haikibadi leite aduga makhoina asuk yamna saukriba si karigino chacha Abu Talib ki wahi asi tabda Muhammad sallallahu alaihi wasallam ki thajaba khara hengal lami tanja asi matik chare khandona Muhammad sallallahu alaihi wasallam hari chacha Quraysh nadi aigi wafam adu inthok lamle aduna nahakti aigi wafam asi inthok piganu nahakna masigi wahi pareng asi haibiyu kayamat ki numita nahaki achumba aina saki pinaba aigi tawimal khanglaba chacha haibiyu la ilaha illallah chacha na hari arabta lairiba singna aibu noknagani Abu Talib shiba kirami batija yambai bacha arab singna haina hogadaba adu leiramdrabadi aina nangi wafam masi yaramgadabani aigi ipai pugi dharma adu de sijarage Muhammad sallallahu alaihi wasallam mahaki chachabu aduki matik nungsi jabani mahaki thamoina mahaku pamjabani Muhammad sallallahu alaihi wasallam mahaki chachabu dunia dasu mai pakhiba atkumba akhiratasu mai pakhanba pamki mahak Islam dharma da changlakide Muhammad sallallahu alaihi wasallam pendabana haibadu oiki mahaki thamoida achauba chaitheng phangki aduga ningba kaiba haibadu oiki mahaki masigi phibam oraklabada Allah gi maiki dagi wahi laklami innakalla tahdi min ahabbat wa ala kil lahu yahdi man yasha Surah Qasas ayat number 56 nangi apamba du
lamjing pangloi alana pamba da lamjing bi asum tawduna hairiba Abu Talib Muhammad sallallahu alaihi wasallam bu matam khuding makta mahaki maikaida lepkiba amasung mating pangkiba Muhammad sallallahu alaihi wasallam ki khwaidagi naknaba marub amagubna leminnakiba amasung matam khuding makta awana khuding makta loina kiba Abu Talib taibang pal asidagi ungsan kirami tawdok asi thokiba ikui dana wari liba amagi matung inna numit humni aduga atopa wari liba amagi matung inna numit kundrama ngani gi matungda anisu pathodok amasu thoklami thodok asina Muhammad sallallahu alaihi wasallam gi thamoi chakhairami thodok adudi garino Bibi Khadija gi laikhidaba Bibi Khadija su Muhammad sallallahu alaihi wasallam aw aba maichak amagi mami thamlam laga chatkerami adgum Bibi Khadija Muhammad sallallahu alaihi wasallam gi awa maichak ta matam khuding makta loina rakhibi adugum Bibi Khadija Muhammad sallallahu alaihi wasallam gi aram khorang ba ko khan bada amadi nungsi nungon gi lambi piba amu aram libi adugum Bibi Khadija Muhammad sallallahu alaihi wasallam gi magun singbu mahaki thamoina konchin jaraga thamjakhibi adugum Bibi Khadija horak padagi Muhammad sallallahu alaihi wasallam gi maikaida leblak khibi amadi upai lei rakraba da thogatuna lakhibi wakhalna warakpa matamda ingthalakhibi amasung asum tawduna mahaki punchigi thawai thakhibi adugumba Khadija khwaidagi ahanbada Muhammad sallallahu alaihi wasallam amsung mahaki mapu da iman purakhibi adugumbi Khadija mahaku mapuna mapu mahangna salam tawrakhiba aduga jannat ki moti sing na saba yungi mapu oilani haina nungai pau pirakraba Abu Talib amasung Khadija gi laikhidabana karidi ohalle matam khuding matam mahaki maikaida leblamba adu tekre aduga amana matam khuding makta khujeng waramba adusu thadok lam laga chatkhare amoron da Islam gi mangal Makkah gi mapal lam singda sandorak pa horaklami layam lat pasingna masigi mangal asibu mutatpa haibasi oithoktabo orami mi yamlabasu yamdrabasu pangal solabasu sondrabasu thajadabasingna hotnaba yabu hotnarabasu masidi Allah gi wariyabni Hazrat Khadija Ramzan gi thada laikhide matam masida mahaki chahiyum manga suki hajzon haiba mapam aduda phumki Nabi sallallahu alaihi wasallam masamakna mahaki kabarda thangthaki masina bod ki chahi 10 surapadani Islam na yamna kankhalakpa matamni matam masida Muhammad sallallahu alaihi wasallam awaba kaya thengnarami haini chahi adu awabagi chahi ni haina